incredible story Manipur na ngasisu aigi nuksiraba viewersinggidamak 2020 da release tawkiba action thriller da best tawba Aswathama gi movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manungda 6.4 Prime Video da 10 gi manungda 6.8 Google users na 82% like piraba movie amani movie asi Indian Telugu language ta Debutan Ramana gi direction makada puthokkiba film amani movie asida saktam langliba miyoi kharagi maming pallabada Gana gi saktam da Naga Surya Priya gi saktam da Sargun Kaur Luthra Dr. Manoj Kumar gi saktam da Jisu Sengupta Gana gi mama gi saktam da Pavitra Lokesh Policeman amagi saktam da Krishna Murali Neha gi saktam da Santoshi Sharma movie asigi samlappa wari khara pallabada machanupi asi masa khangdabida mathanda pregnant oirakaduri aduga mahakpu pregnant oihaliba misak asi kanano matau karamna machanupi asi pregnant oiribano haiba asi khangdoknabagi damak mabungna machangi damak machanupi bu phatraba lambi asida chingsiliba miyoi adu thiduna mabungna machanupi gi damak karigumba kharadi tawrakaduri fare adudi mayam asengba wari adu film asidagi mayam punna khangminarasi film asi hodringai gi mamang mayamna channel asida ahanba changbirakpo oiragadi nuksibiduna channel asibu like share amadi subscribe tawbirambasu kawbiganu fare adudi mayam movie asi aina pathorokpa matamda wahai wata soiba asoiba chithahuba kaya ama yawrabasu mayamda ngakpiyo haiba wafam thamjari Bet Jili India gi khwaidagi thajaningai oiraba mafam amani masibu Sani Leone amadi Nusrat Jahan anina represent tawri Bet Jili da account register tawduna nungtigi changba matamda lemna reward kaya amasu fangani Bet Jili masanada ahanba deposit tawba khudingi bonus oina 1,900 fangani paisa hapchinbada yamna laiba moongda UPI amadi bank transfer da yari Bet Jili yausanduna hapta khudingi iPhone 17 Pro Max fangbiyu aduga deposit tawba khudingi 2% extra fangani ngasimak Bet Jili download tawbiyu aduga lupa chani amadi Facebook da review piba matamda lupa 150 amaga punna 350 fangbiyu matam manghalaganu comment da link yauduna leire ngasimak Bet Jili gi journey haubiyu film asina horakpada aikoina uba fangliba asi hospital gi sil amadani mafam asida pikliba angang nupa macha amana masada ipapa khana leiriba asi aikoina uba fangi nupa macha asigi maming Gana kawi Gana hojik hospital asida mamaga punna laklibani Gana gi mama asi hojik pregnant oire aduna mahak angang unanabagi damak doctor singna manungda pusinki ngaihaki matungda Gana gi mama angang nupi macha ama unarambi masigi matung makoina Gana gi machanupi adugi maming Priya haina tholami Gana su mahaki machanupi asi uba matamda yamna harauba nungaiba fawi aduga Gana na machanupi bu yamna nuksina yengduna leirami madugi matung aikoida chahi kharagi matungda amu ulai samudragi mapan amada nga faduna leiba miyoi kangbu amabu aikoina ui ngami sing asi makoigi punsi asi hingnabagi damak samudra mapan asida nga faduna hinglibani ngaihaki matungda mafam asida ahal oiraba nupa ama car thauduna laami ahal adugi manakta ngami sing adusu changsilai ahal asina makoigi mafamda nupi masa amagi photo bu ulai aduga hairi photo asida yauriba nupi masa asi nakoina farakadabani adugi mahutta aina nakoigi mafamda yamlaba senfam ama pigani haiduna chawatsapi bundle ama lawthораktuna ngami sing aduda pirambi ngami nupa mari adusu yamlaba senfam adu uba matamda ahal aduna hairiba wafam aduda harau harau yarami masigi matungda gunda mari aduna nupi macha adubu kupna senaba horai matang hek chabaga nupi macha asi phagadabagi ngaiduna leiribani nongmagi numit amada nupi macha asi lambida laambi matam masida gunda mari asisu lambigi mataida badminton sanaba saduna leirambi nupi macha asina makhoigi manakta hek yausalakpaga badminton gi kok aduna nupi macha adugi makokta thomami matam masida nupi macha adusu mafam masida wakhan mangkhirambi masigi khudong chaba asi lauduna nupi macha asi gunda sing aduna kidnap tawkhirambi hojik atopa nakal amaromda aikoina uba fangliba asi Priyagi yumda Priyagi engagement gi thoram pangthoklambi airport tana aikoina Priyagi mabung Gana India da lakliba asi aikoina uba fangi
ꯒꯅꯥꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯌꯥꯎꯕ ꯅꯪꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯃꯥꯒꯤ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯅꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯒꯅꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯒꯤꯐꯠ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯅꯥꯅꯁꯨ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛ ꯌꯥꯝꯅ ꯐꯖꯔꯕ ꯒꯥꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯕꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯅꯥꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯅꯦꯍꯥꯒ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯏ, ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯋꯥꯔꯤꯁꯨ ꯁꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯒꯅꯥꯅ ꯃꯥꯒꯤ ꯔꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯒꯅꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯂꯥꯛꯏ꯫ ꯍꯨꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯥꯒꯤ ꯔꯨꯝ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯤꯌꯥꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯅꯥꯅ ꯄ꯭ꯔꯤꯌꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯃꯊꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯒꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯒꯅꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗ ꯒꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯃꯕꯨꯡꯗ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯑꯩ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ" ꯍꯥꯏꯗꯨꯅ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯒꯅꯥꯗꯤ ꯃꯁꯥ ꯑꯁꯤ ꯁꯣꯛ ꯆꯠꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤꯗ ꯒꯅꯥꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯗꯁꯨ ꯈꯜꯂꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯂ? ꯃꯉꯣꯟꯗ ꯀꯅꯥꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯅꯥꯅ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯣꯔꯤꯕ ꯔꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯔꯕꯤꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯕꯤꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤꯗꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯅꯥꯅ ꯃꯆꯟꯅꯨꯄꯤꯕু ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯦꯕꯣꯔꯁꯟ ꯇꯧꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕꯗ ꯒꯅꯥꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯈꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯁꯥꯡꯏ, ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯁꯥꯕꯨ ꯋꯥꯍꯟꯒꯦ ꯈꯟꯒꯅꯨ"꯫ ꯄ꯭ꯔꯤꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯌꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤꯅꯕꯒꯤꯗꯃꯛ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯒꯅꯥꯁꯨ ꯃꯆꯟꯅꯨꯄꯤꯅ ꯂꯨꯍꯣꯡꯈꯤꯕ ꯑꯁꯤꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯒꯅꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯒꯅꯥꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯂꯤ, ꯀꯅꯥꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯅꯥ ꯄ꯭ꯔꯤꯌꯥꯅ ꯇꯝꯂꯝꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯀꯣꯂꯦꯖ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯒꯅꯥ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯞ ꯇꯥꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯐꯣꯇꯣꯕꯨ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ, "ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯨꯄꯤ ꯑꯁꯤꯗ ꯅꯪꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ, ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯛꯇꯃꯛꯅꯤ꯫ ꯑꯩꯅ ꯃꯥꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯡꯇꯤꯒꯤ ꯀꯣꯏꯏꯟ ꯏꯟꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕ ꯂꯦꯞꯈ꯭ꯔꯦ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯅꯥꯅ ꯀꯣꯂꯦꯖꯇ ꯄ꯭ꯔꯤꯌꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯥꯡꯗ ꯍꯪꯉꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯛꯏ,
ꯀꯣꯂꯦꯖꯇ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯅꯨꯄꯥ ꯑꯃꯅꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯂꯛꯅꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯒꯅꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯥꯔ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯥ ꯑꯁꯤꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯅꯥ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯕ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕ ꯂꯛꯅꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯔꯝꯃꯤ, ꯃꯔꯝꯗꯤ ꯒꯅꯥꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯌꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯦ꯫ ꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯃꯆꯟꯅꯨꯄꯤꯒꯤ ꯏꯖꯠ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯖꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯤꯡꯁꯦꯟ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤꯗ ꯒꯅꯥꯒꯤ ꯃꯃꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯁꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯒꯅꯥꯒꯤ ꯃꯐꯝꯗ ꯅꯦꯍꯥꯅ ꯀꯣꯜ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯅꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯪꯍꯧꯗꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯒꯅꯥꯒꯤ ꯀꯥꯔ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯒꯅꯥꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯈꯨꯠꯇ ꯆꯤꯊꯤ ꯑꯃꯁꯨ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯑꯁꯤ ꯎꯏ꯫ ꯃꯁꯤꯗꯒꯤ ꯒꯅꯥꯅ ꯆꯤꯊꯤ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯏꯃꯥ, ꯕꯕꯥ, ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯁꯨ ꯄꯥꯝꯗꯕ ꯃꯑꯣꯡꯗ ꯃꯔꯤ ꯂꯩꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅꯗꯤ ꯑꯩꯕꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯦ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯑꯩ ꯏꯁꯥꯅꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯇꯧ ꯀꯔꯝꯅ, ꯀꯅꯥꯅ ꯀꯝꯗꯧꯅ ꯑꯩꯕꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯦ? ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯤꯁꯥꯁꯤꯡ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯒꯗꯧꯕꯒꯤ ꯁꯔꯨꯛ ꯏꯁꯥ ꯏꯊꯟꯗ ꯁꯤꯖꯔꯦ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯒꯅꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯃꯥꯅ ꯎꯗꯅꯕꯒꯤꯗꯃꯛ ꯒꯅꯥꯒꯤ ꯃꯃꯥ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯛꯁꯤ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯒꯅꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯒꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯏꯟꯁꯨꯔꯦꯟꯁ ꯀ꯭ꯂꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀ ꯒꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯃꯒ ꯃꯄꯥ ꯑꯃꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯋꯥ ꯁꯥꯗꯕꯤ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯅꯤ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯅ ꯂꯨꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯆꯦ ꯑꯗꯨꯗ ꯏꯗꯨꯅ ꯊꯅꯝꯃꯣ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯐꯪꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯗ ꯄꯥꯎ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯒꯅꯥꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯁꯥꯔ ꯍꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯁꯥꯔ ꯍꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ, ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ꯫ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ? ꯁꯥꯔ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯆꯝꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ, ꯃꯤꯆꯝꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯇꯥꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯁꯥꯔ ꯍꯣꯏꯅꯁꯨ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤ ꯇꯥꯗ꯭ꯔꯕꯗꯤ ꯀꯅꯥꯗꯅꯣ ꯃꯤꯆꯝꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯒꯗꯣꯔꯤꯕ? ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯒꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ? ꯃꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯇꯨꯅ ꯂꯩꯔꯕ ꯊꯧꯗꯣꯛ ꯑꯃꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯝꯄ꯭ꯂꯦꯟꯗꯤ ꯂꯧꯒꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅꯗꯤ ꯂꯣꯏꯅ ꯊꯤꯕ ꯉꯝꯒꯅꯤ? ꯌꯦꯡꯉꯣ, ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯂꯩꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤꯗꯤ ꯃꯤꯁꯤꯡ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯈ꯭ꯔꯤꯉꯩ ꯒꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯣꯏꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯗꯇꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯝꯃꯤ꯫
पुलिस स्टेशन असिदगी थोलक्लबा मतुंगदा लंबीदा मचानुपी मांगख्रे हाइदुना मिसिंग रिपोर्ट कंप्लेन तौबा पुलिस स्टेशन दा लाखिबा अहल अनि अदुगा लंबीदा गनागा थेंगनरमी गना अमदी मखोय वरी सानबा मतमदा मांगख्रबा मखोयगी मचानुपी अदु ओमी हॉस्पिटल दा एडमिट तौदुना लेरे हाइबसी खंगमी मसीदगी अहल अनि अदुबु हॉस्पिटल अदु तमना गनाना मागी गाड़ीदा हापतुना पोरकलमी हॉस्पिटल अदु यौरबा मतुंगदा डॉक्टर गा वरी सानबा मतमदा डॉक्टर अदुना हाइरई नखोयगी नचानुपी असि मफम असिदा लाक्लिबा असि हाइपोग्लाइसीमियाना नारे हाइदुना असुमना वरी सानरिबा असि ताबा लोरबा मतुंगदा लैना असिगा चप मानना नाखिबा नुपी अमगी मफमदा कॉल तौरमी अदुगा वहंग कया अमसु नुपी अदुगी मफमदा हंगमी नुपी अदुगी मफमदा गनाना हंगी हाइपोग्लाइसीमिया सिम्पटोम असि मतौ करमना हौरकपनो हाइदुना नुपी अदुनसु हाइरई लैना असिना नाबा हौरकपा मतमदा मागी वखन पुंबा लोइना सोंथरई महाक करी तौगदौबनो हाइबा तौफम चाफम खंगदे अदुबु महाक कोना थंगदा प्रेना हॉस्पिटल दा चतुना मसा मथंदा लायेंगजखिबनी हाइदुना हाइरई मथंगी नुमिता गनाना मसा मथंदा सिजख्रबा कृतिगी पेरेंट्स को उनबा लाई मफम असिदा गनाना मखोयगी ममा मपा असिदा वहंग खरबु हंगमी मतम असिदा गनाना सुखंगबा ngame अदुदी कृति असिसु मतम खरगी ममांगदा ओमनी हॉस्पिटल दा एडमिट तौखी हाइबा असि मतांग असिदा गनाना हेना चिंगनरिबा असि किडनैप तौरिबा नुपी मचा खुदिंगबक ओमनी हॉस्पिटल गा लोइना कनेक्शन अमदी लई हाइबा असि मथंगी नुमिता गना अमदी ममा मखोय अनि चाक चामिनदुना लेरिङै करिगुम्बा अमबु निंगसिंगलई मतम खरगी ममांगदा प्रियासु वानथरकपदगी हॉस्पिटल दा पुखतुना एडमिट तौखिबनी मतंग असिदा गनागी वखंदा चिंगनबा कया अमसु फावबा होरई मदुगी मतुंग अकुप्पा मरोन सिंखंगनबगी दमक थौदोक असिगा चप मानना थोख्रबा नुपी मचा सिंगी मफमदा गनाना फोन तौदुना अमदी उनदुना वहंग कया अमा हंगबा होई गनाना नुपी मचा सिंग अदुगा वरी सानबा लोरबा मतुंगदा हौजिकती खंगे अदुदी थौदोक असि थोखिबा नुपी मचा खुदिंगबक सिटी असिदा लेरिबा तोंगान तोंगानबा हॉस्पिटल सिंगदा लोइना एडमिट तौखी हाइबा असि मतंग असिदगी गनाना केस असिबु हेना लुमना यामना सीरियस ओइना लौबा होरई मथंगी नुमिता नेहा अमदी मागी मरुप सुरती मखोय अनि मॉल अमदा लाअमी मॉल असिदा टेडी बियर की ड्रेस सेटपा नुपा अमना मखोय अनिदा रोज अमबु पिरकलंबी मखोयदा पिरकलिबा रोज अदु सुरतीना पाइरुबा मतमदा मखुत्ता रोज अदुदगी करिगुम्बा तिंखंग अमना थिनखिरमी मसिदगी रोज अदु मफम अदुदा थाददुना थनमी ngaiak haukraba matungda surtigi masa adu nuaitaba horai matam masida aikoina khangba ngami adudi ngasai nga phakhiba miyoi mari adu matang asida aikoina uba fangi makoi mari adudagi ani amana teddy bear gi dress asi session duna leiribani aduga makoi ani amana hospital gi ward boy saduna hospital da leiribani मसीदगी हौजिक्ति अखोइना मयेक सेंगना खंगबा ngame adudi nupi macha singbu wanthahalliba asi makhoi marina tawriba thabak ngaktani aduga hospital asida poraklaba matungda makhoina karigumba thabak kharadi nupi macha sing asigi mathakta chathari haiba asi अखोइना खंगी नेहाना गनागी मफमदा कॉल तौदुना सुरती असि मागा लाकमिनबदगी वांथख्रिबा असिगी मतंगदा पाउ तममी मसीदगी गनासु यामना थुना हॉस्पिटल अदुदा सुरतीगा उननबगी दमक लाई अदुबु लाइबक थीरिबदी हौजी मतम मसीदा सुरती असि एम्बुलेंस अमदा हापतुना पुखिरमी सुरतीबु पुखरिबा मफम अदु फंगनबगी दमक गना यामना थुना कंट्रोल रूम अदुदा चंगसिलक्तुना लाइव लोकेशन अदुबु येंगमी लोकेशन अदु खंगलबा मतुंगदा एम्बुलेंस अदु मागी बाइट अमदा तौदुना तानरकलंबी नेहानसु गनागी मफमदा फोन पाइनदुना एम्बुलेंस अदुना चलिबा लोकेशन अदु मखाइरकलिबनी गनानसु मफम अदुदा लेरिबा एम्बुलेंस खुदिमक अमममता ओइना सुरतीबु यावब्रा हाइदुना चेक तौरई अदुबु मतम असिदा सुरती असि यामना लाइना फंगबा ngamde मरमदी हौजिक सिटी असिदा यामलबा एम्बुलेंस कया अमसु हंकल अंदा थौदुना लेरिबनी एम्बुलेंस सिंग असिगी मरक्ता सुरतीबु यावरिबा असि करमबनो हाइबा खंदोकपा असि यामना अराइबा थबक अमदि नते यामना वाना होटनरबा मतुंगदा गनाना अरोइबदा सुरतीबु यावदुना चलिबा एम्बुलेंस अदु थेंगनरमी एम्बुलेंस असिगी मनुंगदा तमथीरबा गुंडा मरी अदुसु यावदुना लेरिबनी हौजिकती गनाना एम्बुलेंस अदुगी ममांगदा मागी बाइट अदु थौजिलक्तुना खाममी गुंडा मरी अदुसु मखोयगी एम्बुलेंस अदुदगी कुमलक्लबा मतुंगदा गनाबो हाटनबगी दमक अटैक तौबा होरई
ꯑꯗꯨꯕꯨ ꯒꯅꯥꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯒꯨꯟꯗꯥ ꯃꯔꯤ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯨꯅꯔꯤꯕ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯒꯅꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯒꯨꯟꯗꯥ ꯑꯃꯕꯨ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯌꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯒꯨꯟꯗꯥ ꯑꯗꯨꯗ "ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯃꯥꯒꯤ ꯃꯊꯛꯇ ꯅꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ?" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯉꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯅ ꯒꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤꯗꯃꯛ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯥꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯟꯗꯨꯅ ꯃꯈꯣꯏꯅ ꯐꯨꯅꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯒꯅꯥꯅ ꯃꯈꯥ ꯇꯥꯕ ꯋꯥꯍꯪꯁꯤꯡ ꯍꯪꯕ ꯅꯪꯗ꯭ꯔꯤꯉꯩ ꯒꯨꯟꯗꯥ ꯃꯔꯤ ꯑꯗꯨ ꯃꯤ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯚꯤꯂꯦꯟ ꯗꯣꯛꯇꯔ ꯃꯅꯣꯖ ꯀꯨꯃꯥꯔꯕꯨ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯋꯥꯔꯗ ꯕꯣꯏ ꯑꯃꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯃ ꯇꯧꯕꯤꯔꯝꯅꯕꯒꯤꯗꯃꯛ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯗ ꯕꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯗ ꯕꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯁꯥꯔꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯝꯒꯗꯧꯔꯤꯕ ꯑꯁꯤ ꯖꯁꯀꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯤꯔꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯖꯁꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯗꯣꯛꯇꯔ ꯃꯅꯣꯖ ꯀꯨꯃꯥꯔ ꯑꯁꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯐꯝ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯁꯤꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯔꯦꯞ ꯇꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯗꯣꯛꯇꯔ ꯑꯁꯤ ꯁꯥꯏꯀꯣ ꯄꯦꯁꯦꯟꯠ ꯑꯃꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯍꯛꯆꯥꯡꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯛꯇꯃꯛꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯐꯝꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯁꯔꯥꯛ ꯇꯝꯅꯕ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯃꯥꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯄꯥ ꯀꯤꯁꯣꯔꯒ ꯂꯣꯏꯅꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯃꯅꯣꯖ ꯀꯨꯃꯥꯔꯒꯤ ꯃꯄꯨꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯣꯖꯀꯤ ꯃꯄꯨ ꯑꯗꯨꯁꯨ ꯒꯨꯟꯗꯥ ꯃꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯅꯣꯖꯀꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯒꯨꯟꯗꯥ ꯃꯔꯤ ꯑꯗꯨꯅ ꯆꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯐꯖꯔꯕ ꯆꯥꯛ ꯏꯟꯁꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯒ ꯃꯅꯣꯖꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯣꯖꯅꯁꯨ ꯈꯪꯏ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯅꯔꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯈꯪꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯆꯥꯛ ꯆꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯣꯖꯅ ꯃꯈꯣꯏ ꯃꯔꯤ ꯑꯁꯤꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯍꯥꯠꯇꯣꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯀꯤꯗꯅꯦꯞ ꯑꯁꯤꯗ ꯒꯨꯟꯗꯥ ꯃꯔꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯗꯣꯛꯇꯔ ꯃꯅꯣꯖꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯔꯦꯞ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯔꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯨꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯅꯥꯅ ꯍꯧꯖꯤꯛꯇꯤ ꯉꯥꯃꯤ ꯃꯔꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯃꯃꯥꯡꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯐꯝꯗ ꯄꯤꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯒꯅꯥꯅ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤ ꯑꯁꯤ ꯔꯛꯁꯥ ꯕꯟꯙꯟꯅꯤ ꯍꯥꯏꯕ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯥꯁꯨ ꯌꯨꯝꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯐꯝꯗꯁꯨ ꯃꯥꯅ ꯃꯃꯥꯡꯗ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯦꯍꯥꯗꯤ ꯒꯅꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯒꯅꯥꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯀꯔꯤ ꯑꯃꯠꯇ ꯀꯥꯏꯊꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯦꯍꯥꯅ ꯁꯥꯎꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯒꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯦꯍꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯤ, ꯄ꯭ꯔꯤꯌꯥꯒꯤ ꯃꯐꯝꯗ ꯀꯩꯗꯧꯔꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ"꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯒꯅꯥꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯦꯍꯥꯒꯤ ꯃꯐꯝꯗꯁꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫
wari pumba Nehana loina taraba matungda Nehasu sok chatlami aduga mana tawruriba asoiba adugidamak masa mathanda regret chajarami. Mathangi numita aikoina state asigi minister gi machanupi Somiyabu uba fangi mahaki manakta nupa macha amana perfume ama puduna lai. Somiya asi tasengnamakidi perfume da yamna ngawba nupi ama oirami aduna mahakna perfume asibu manam namduna yenglaba matungda perfume asi nupa asidagi mahakna leirambi aduga magi gari manungda kakhalaklaba matungda perfume asi kaptuna manam namduna yengi. Mathangi numita aikoina pauda khangba ngami adudi state minister gi machanupi Somiya asi siduna leiramlei aduga magi asiba hakchang asi police station gi mamangda hundoktuna thaname haiba asi Nehana masigi matangda pauda thengnabadagi ganagi mafamda khudakta call torami asumna tawduna makhoi ani wari sanaba loiraba matungda Nehasu Somiya gi mayumda laktuna magi account sing adugi update pumnamak ganagi mafamda loina pirambi update sing adu uraba matungda ganana karigumba ama khangba ngamle adudi Somiyana ikon konba oina mall amadagi pot mayam ama leirami haiba asi masidagi mahakna mall aduda laktuna mall adugi control room da changakami aduga CCTV camera gi footage adu check tawba horaklambi asum mahakna camera gi footage adu check tawrakpa matamda Somiya gi mafamda nupa macha amana perfume zone duna leiriba asisu camera asida mayek sengna uba fangi masidagi hojikti ganana perfume zone kiba nupa macha adugi manakta laktuna perfume adu nahakna kadaidagi yolibano haiduna hangi masida nupa macha aduna sukhumbi aigi ifamda uncle amana laktuna perfume asi nupi asida yolucho haiduna aigi ifamda su paisa mayam ama piraki haiduna khumbi. Atopa sin amada aikoina uba fangliba asi Dr. Manoj amadi magi mapa Kishore makhoi ani wari sanaduna leirambi Kishorna machanupagi mafamda asumna hairambi karigumba minister gi machanupi adu nangna hatoklaba matungda magi asiba hakchang adu police station gi mamangda langthokluba karisu yaroi karigumba police na madu pumnamak loina khanglakpa taragadi police gi makhuttagi nahak karisu nanthokpa ngamloi haiduna masidagi sinnasi aikoida pass ki matamda ship tawrai aduga aikoina uba fangliba asi Somiya asi magi perfume adu manam namba loiraba matungda masa mathanda gyan mangduna wanthakirami aduga hojik Manojna mabu phamung amada punsinduna thamlaba matungda mafam aduda Manojna mabu rape tawkhibadi ngaihaki matungda Somiya adu wakhan taraklabi aduga hojikti Dr. Manoj pusu mana mayek sengna ukhre Dr. Manojna Somiya gi mafamda hanadagi hauna Somiya asi drug sijannarakpa miyoi ama oirami aduna hojik akonba kapsaliba injection asina karisu mangonda effect tawhanba ngamde masidagi hojik Dr. Manoj ki masada yamna pakhatpa akiba kaya ama fawba horai maramdi magi sakfam asi hojik Somiyana mayek sengna ukhrabani maram asidagi Manojna mafam asida Somiya gi makokta karigumba arumba pot amana thomtatuna khudak asida hatu ami masigi matungda aikoida sinnasi parjenda amu ulai Dr. Manoj ki mayumda aikoina uba fangi adubu hojik police sing asina lakliba asidi Somiya gi hakchang adu Dr. Manojna postmortem tawbinabagi damak kauba laklibani tasengnamakidi Dr. Manoj asi city asigi oina khwaidagi famous oiraba postmortem gi surgeon amani maram asina mahakna maru oiba miyoi asaw sangi macha masu singi postmortem khudimak mahakna loina tawribani mathangi numita Dr. Manojna media gi mamangda semdok semjin tawduna Somiya gi khusi asi makokta karigumba arumba pot amana thomdatuna hatoktuna thanambani aduga athuba matamda police singnasu asigumna nupigi mathakta crime chatharakliba miyoi asibu athuba matamda phagatgadabani haiduna hairambi masigi matungda ganana Nehagi mafamda mahakna thigalakpa research adugi matangda hairambi mafam aduda mahakna hai kidnap tawriba nupi pumnamak amaga loinamak chap manai ahanbada nupi macha singasi hypoglycemia hana loina nagadoribani adugi matungda makhoibu rape tawraba matung hospital dagi puthokhiba haibasi yamna common oiba chap manaba nupi macha singasida sathaba thabak amani aduga makhata na mana hari thokliba incident khudimak asida hypoglycin kauba drug amabu makhoina yamna toina sijanari
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯅꯥꯅ ꯃꯥꯒꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯁꯣꯃ꯭ꯌꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯠꯆꯩ ꯂꯩꯈꯤꯕ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯄꯔꯐ꯭ꯌꯨꯝ ꯌꯣꯜꯍꯟꯈꯤꯕ ꯑꯍꯜ ꯑꯗꯨꯕꯨꯁꯨ ꯎꯕ ꯐꯪꯏ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯁꯤꯕ ꯁꯛꯇꯤ ꯇ꯭ꯔꯥꯚꯦꯂꯔ ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯒꯥꯔꯤ ꯅꯝꯕꯔꯁꯨ ꯑꯣꯏꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯒꯅꯥꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯃꯥꯅ ꯌꯧꯔꯛꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯃꯅꯣꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯃꯐꯝꯗ ꯒꯅꯥꯅ ꯁꯣꯃ꯭ꯌꯥꯒꯤ ꯍꯛꯆꯥꯡꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯄꯣꯒ꯭ꯂꯥꯏꯁꯦꯃꯤꯌꯥꯒꯤ ꯂꯥꯏꯑꯣꯡ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯅꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯃꯅꯣꯖꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯅꯣꯖꯅ ꯒꯅꯥꯒꯤꯗꯃꯛ ꯀꯣꯐꯤꯁꯨ ꯁꯦꯝꯃꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯣꯖꯀꯤ ꯋꯥꯈꯟꯗ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯒꯅꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯍꯥꯛ ꯉꯥꯃꯤ ꯃꯔꯤ ꯑꯗꯨꯕꯨ ꯐꯥꯈꯤꯕ ꯉꯥꯃꯤ ꯃꯔꯤ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯗꯣꯛꯇꯔ ꯃꯅꯣꯖꯅꯁꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯒꯅꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯃꯛ ꯐꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯒꯅꯥꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇꯁꯨ ꯀꯣꯟꯅꯊꯪꯗ ꯑꯀꯥꯏꯕ ꯀꯌꯥꯃꯔꯣꯝ ꯑꯃ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯒꯅꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯒꯅꯥꯅ ꯊꯛꯀꯗꯣꯔꯤꯕ ꯀꯣꯐꯤ ꯑꯗꯨꯗ ꯄꯣꯏꯖꯟ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯒꯅꯥꯒꯤ ꯃꯐꯝꯗ ꯊꯛꯅꯕꯒꯤꯗꯃꯛ ꯄꯤꯔꯝꯃꯤ ꯒꯅꯥꯅꯁꯨ ꯀꯣꯐꯤ ꯑꯗꯨ ꯍꯦꯛ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯦꯍꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯒꯅꯥꯅ ꯅꯦꯍꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯒꯥꯔꯤ ꯑꯗꯨ ꯏꯟꯅꯗꯨꯅ ꯊꯧꯔꯒ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯒꯅꯥꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯃꯅꯣꯖꯀꯤ ꯃꯐꯝꯗ ꯃꯅꯣꯖꯀꯤ ꯃꯄꯨꯅꯁꯨ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯟꯅꯔꯛꯂꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯅꯣꯖꯅ ꯃꯥꯒꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯀꯥꯔ ꯑꯗꯨ ꯍꯧꯖꯤꯛ ꯗꯦꯖꯥꯔꯇꯦꯗ ꯄꯣꯔꯠꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯒꯅꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯃꯄꯨꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯟꯇꯦꯅꯔ ꯑꯃꯅ ꯇꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯃꯄꯨ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯃꯄꯨꯒꯤ ꯃꯊꯛꯇ ꯀꯟꯇꯦꯅꯔ ꯊꯥꯗꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯑꯣꯏꯔꯝꯗꯦ ꯗꯣꯛꯇꯔ ꯃꯅꯣꯖꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯨꯗꯤꯡꯃꯛ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯃꯄꯨ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯂꯤꯕꯅꯤ ꯀꯟꯇꯦꯅꯔꯅ ꯇꯥꯈ꯭ꯔꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯆꯤꯗ ꯀꯥꯔꯠ ꯑꯃꯕꯨ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯒꯅꯥꯅ ꯎꯔꯝꯃꯤ ꯀꯥꯔꯠ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯊꯧꯔꯛꯂꯤꯕ ꯀꯥꯔ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯗꯣꯛꯇꯔ ꯃꯅꯣꯖꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯤ ꯍꯦꯛ ꯈꯪꯕꯗꯒꯤ ꯒꯅꯥꯅ ꯌꯥꯝꯅ ꯂꯣꯠꯅ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯃꯥꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯁꯃꯦꯟ ꯃꯈꯥꯗ ꯀꯨꯝꯂꯛꯂꯝꯃꯤ ꯗꯣꯛꯇꯔ ꯃꯅꯣꯖꯅ ꯕꯦꯁꯃꯦꯟ ꯃꯈꯥ ꯑꯗꯨꯗ ꯑꯁꯤꯕ ꯗꯦꯗ ꯕꯣꯗꯤꯁ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯒ꯭ꯂꯥꯁꯅ ꯈꯥꯖꯤꯟꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯒꯨꯟꯗꯥ ꯃꯔꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯃꯄꯥ ꯀꯤꯁꯣꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯅ ꯃꯅꯣꯖꯀ ꯂꯩꯃꯤꯟꯅꯕ ꯑꯣꯏꯅ ꯎꯔꯤꯕ ꯃꯄꯥ ꯑꯗꯨꯗꯤ ꯃꯅꯣꯖꯀꯤ ꯋꯥꯈꯟꯗ ꯈꯛꯇꯃꯛ ꯐꯥꯎꯕ ꯃꯅꯣꯖꯀꯤ ꯃꯄꯥ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯣꯖꯀꯤ ꯋꯥꯈꯟꯗ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯕꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯣꯖꯀꯤ ꯃꯄꯥꯅ ꯃꯅꯣꯖꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯦꯇꯤ ꯁꯠꯇꯣꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯁꯤꯟ ꯑꯁꯤ ꯄꯥꯁꯀꯤ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯅꯣꯖ ꯈꯔ ꯄꯤꯛꯂꯤ ꯃꯅꯣꯖꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯔꯦꯞ ꯇꯧꯔꯝꯃꯤ ꯃꯅꯣꯖꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯑꯁꯤꯗ ꯃꯅꯣꯖꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯅꯣꯖ
ꯃꯁꯥꯒꯤ ꯑꯀꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯅꯣꯖꯅ ꯃꯥꯒꯤ ꯃꯄꯨꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯒꯅꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯁꯥꯎꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯗꯣꯛꯇꯔ ꯃꯅꯣꯖꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯒꯅꯥꯅ ꯗꯣꯛꯇꯔ ꯃꯅꯣꯖ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯉꯁꯥꯏꯗꯒꯤ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯃꯅꯣꯖ ꯑꯁꯤ ꯒꯅꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯇꯤ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯊꯛꯇ ꯆꯠꯊꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯕꯁꯨ ꯉꯝꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯒꯅꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯔꯥꯁꯃꯦꯟ ꯇꯧꯔꯝꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯍꯦꯛ ꯇꯥꯕꯒ ꯒꯅꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯑꯉꯛꯄ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯃꯉꯣꯟꯗ ꯃꯁꯛ ꯇꯥꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯒꯅꯥꯒꯤ ꯃꯐꯝꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯒꯅꯥꯒꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ, ꯑꯗꯨꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯦꯐ꯭ꯌꯨ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯅꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫